BJPꯒꯤ MLAsꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ ꯍꯥꯏꯕꯗꯨ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯒꯗꯧꯔꯤ꯫ ꯑꯉꯥꯡ 5 ꯏ ꯀꯥꯞꯂꯨꯕꯗꯒꯤ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, ꯗꯣꯛꯇꯔ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯇꯧꯊꯣꯛꯄ ꯀꯣꯝꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯑꯃ ꯁꯤꯔꯦ꯫ ꯊꯥꯗꯣꯛꯂꯒ ꯊꯝꯂꯤꯕ ꯍꯨꯏꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯐꯤꯗꯦꯚꯤꯠ ꯐꯥꯏꯟ ꯇꯧꯔꯛꯇꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯨꯝꯅꯃꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 3ꯗ ꯀꯣꯔꯠ ꯀꯥꯔꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯨꯠꯊꯔꯒ ꯅꯧꯅ ꯏꯂꯦꯛꯁꯟ ꯇꯧꯕ ꯄꯥꯝꯃꯤ, ꯆꯔꯛ ꯆꯍꯤꯡꯅꯕ ꯄꯥꯝꯗ꯭ꯔꯦ, ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟ꯫ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯁꯥꯖꯤꯟꯅꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯪꯅꯔꯕ ꯃꯇꯨꯡ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯔꯦꯞ ꯇꯧꯕꯤꯈ꯭ꯔꯦ, ꯆꯦꯟꯅꯕ ꯐꯥꯔꯦ꯫ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤꯕꯤ ꯅꯨꯄꯤ ꯗꯣꯛꯇꯔꯅ MP ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯏꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯤꯅꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯗꯥꯏꯔꯦꯛ ꯐ꯭ꯂꯥꯏꯠ ꯁꯔꯚꯤꯁ ꯍꯧꯈ꯭ꯔꯦ꯫ CM ꯑꯣꯏꯕ ꯑꯣꯏꯗꯕꯒ ꯃꯔꯤ ꯂꯩꯅꯗꯦ, ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯂꯦꯞꯇꯅ ꯊꯕꯛ ꯇꯧꯖꯈꯤꯒꯅꯤ꯫ N. ꯕꯤꯔꯦꯟ꯫ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯗ ꯄꯥꯎ ꯄꯤꯗꯨꯅ ꯅ꯭ꯌꯨꯁ ꯑꯦꯡꯀꯔ ꯑꯣꯏꯅ ꯂꯩꯕꯤꯔꯝꯕ ꯏꯌꯥꯝꯕ ꯆꯤꯔꯣꯝ ꯖꯥꯗꯨꯃꯅꯤ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯔꯦꯁ ꯏꯟ ꯄꯤꯁ꯫ BJPꯒꯤ MLA ꯑꯃꯅ ꯍꯥꯏ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝꯁꯤ ꯀꯨꯝꯖꯥ 2027ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕꯗ ꯊꯥꯕ ꯌꯥꯏ꯫ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ, ꯃꯦꯔꯥ ꯊꯥꯗ ꯂꯥꯛꯁꯤꯔꯥ? ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯁꯛꯄ ꯑꯣꯖꯥ ꯔꯥꯃꯦꯁ ꯆꯟꯗ꯭ꯔ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯣꯖꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯕ ꯑꯣꯏꯔꯁꯅꯨ꯫ ꯔꯦꯁ ꯏꯟ ꯄꯤꯁ꯫ ꯀꯣꯁꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯂꯥꯛꯂꯤꯕ KCP PWGꯅ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯊꯥꯡꯖꯝ ꯕꯤꯀꯥꯁ, ꯑꯦꯂꯥꯏꯁ ꯇꯣꯝꯕ ꯁꯤꯡꯍ, ꯁꯟ ꯑꯣꯐ ꯇꯤ.ꯍꯩꯆ. ꯅꯤꯃꯥꯏ ꯁꯤꯡꯍ, ꯑꯄꯣꯛꯄꯤ ꯇꯤ.ꯍꯩꯆ. ꯁꯅꯥꯍꯟꯕꯤ ꯗꯦꯕꯤ, ꯂꯩꯐꯝꯅ ꯋꯥꯉꯣꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ, ꯋꯥꯔꯗ ꯅꯝꯕꯔ 8, ꯍꯧꯖꯤꯛꯅ ꯋꯥꯡꯉꯨ ꯑꯃꯁꯨꯡ ꯈꯣꯡꯅꯥꯡꯃꯈꯣꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯨꯄꯤ ꯁꯃꯥꯖꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤꯗ ꯆꯪꯖꯔꯛꯇ꯭ꯔꯕꯗꯤ ꯄꯥꯔꯇꯤꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯅ KCP PWGꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯁꯩꯗꯥꯡꯂꯒ ꯁꯥ ꯇꯥꯟꯕ ꯄꯦꯟꯗꯗꯅ ꯑꯃꯨꯛ ꯕꯔꯃꯥꯗꯁꯨ ꯍꯣꯝꯂꯦꯟ ꯇꯥꯜꯂꯗꯤ ꯀꯥꯞꯂꯒ ꯍꯥꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯅꯣꯏꯒꯤ ꯍꯧꯔꯛꯐꯝ ꯂꯩꯇꯦ, ꯔꯤꯐ꯭ꯌꯨꯖꯤꯅꯤ ꯅꯣꯏꯗꯤ꯫ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗ MUꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯇꯤꯆꯔ ꯏꯗꯨꯀꯦꯁꯟ ꯄ꯭ꯔꯣꯐꯦꯁꯔ ꯈꯟꯖꯤꯜꯂꯝꯂꯦ꯫ KSA꯫ ꯃꯅꯤꯄꯨꯔ ꯃꯇꯤꯛ ꯆꯥꯕ ꯊꯃꯣꯏ ꯁꯦꯡꯕ ꯂꯨꯆꯤꯡꯕ ꯂꯩꯇꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯦ꯫ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ NE ꯁ꯭ꯇꯦꯠꯁꯤꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯔꯨꯛꯅꯤ ꯇꯥꯛꯄ ꯃꯦꯞ ꯄꯥꯀꯤꯁꯇꯥꯟ ꯖꯦꯅꯔꯦꯜꯗ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫